Hauze khoina leijariba mafam ase ekhoigi Khangabok ta leiba Khangabok New Market haiba kaithel asida Manipur State Rural Livelihood Mission gi makhada leiba ekhoigi self help group singna semjaba Rural Roots Market haina mingthon jaba kaithel adudani hairiba mafam asida changsinjaraga karam karamba makhalgi pochai singna chingba yoliba aduga karam karamba mamalda kayamuk yamna ahongba mamalda yoliba no haibadugi matangda ekhoi ngasi miyamda paudam jarake yoliba pochai singa sisu karam karamba makhalgi pochai singno haibadushu mayam puna amtang khangminasi Hauze khoina changjariba mafam ase khoina ujaba matam da su aikhogi apik apik pa haitare furniture item na chingba aikhogi yengba matam da su aikoi upu macha na chingba haitare aikhogi fian khokna chingba mayam ama laiba thengna jai masi karam mongda aduga karam haina puthoraiba no haibadugi matang da muktang paudam jage isagi ming laifam na chingba muktang haibi ai kangjam bidyasori kaimi khoktagi ne Karimbi ko hariba mafam ase khoina tajaba matam da su aikhogi Manipur da lairiba mafam khodimakta sijinariba aikhogi furniture item singse masi loinamak yamna ahongba mamalda phanghale haina su tajai ada hauji hauji ngarang dagi na ngasi phawbada puthokpiriba yonbikhriba pochai singse masi achobada oina puthokpibra nadraga na hauji yonbiriba macha singse oina puthokpibra khamai to isimadi achoba ju puthore smaina upodai shampoo ne sina shampoo ju puthore dai phan ju loi sitkhre phan kun muk purak pane ngasi loi gre tan tak na ba roller adagi loina ngasi di loi sitkhre aikhoina ujaba matam da su pot se mayam ga hek yengnaruba matam da su I hang na lairamba thengnai jai haijariba ko ado ngarang na lupa kaya amuki chang da sipi khrage aduga ngasi na hauji na lupa kaya amuki chang da sipi khrabage haibagi matang da su khajek khangjak ngarang na lupa lising mapan ga sanipan na mai sitle ngarang di pot achauba yam yaude masa masune ado ngasi na mo upu ma achauba yawi ko ado ngasi na lupa lising 35 na mai sitle asuki matik sitle haibadu madi takpire ado hauji puthokpiriba pochai singse akhoi yengbada akhoi mini size haitare macha ngaktani ko leirise masi hanadagi hongna sigumba ngakta adum sabibra natraga akhoi hauji pangthokliba Rural Roots Market haina pangthokliba kaithelse sigi damakta akhanna sabibra haibagi matang da su khajek thambi smaina akhoi mela tawni na haibda akhoi di kaireng khoni na ko keno tawni haidi upu kangdon gi ju keno oibani na akhoi mini macha si doina puthoje na hairaga ne smaina sida khudong jaba lawraga ugi sida oina akhoi na puthok jaba ado akhoi hoji ujabada akhoi gi phan phamna na ba phan amasu lairaga chakhiba ujai ko ado phan duna lupa kya da yon bikhibano adu su haibi phan je ngara ama khata ju ngai re na yankhai tang da loirage da yankhai di yon to khare ahong mamanda aduga hojek lai biri basigi upu macha se sina lupa kya muki chang da yon bi doino sima su tapu si lising ama honge asugimate ado makhata na su aikhoina tajabada hujiki Manipur State Rural Livelihood Mission gi makhada pangthokliba Rural Roots Market haina mingthongba kaithel ase tha khudingi mafam khuding makta dumak pangthokani haina tajai ko mathang pangthokadoriba kaithel asida su next month ta su adumak phambi ga doira kamai tawisim yam nungai esmaina pangthorok pase phamdoine mathang da jo hena pot sitpa su oibiyo duga hena mai pakpa su hagasari hauji aikoi atopa mafam da changsinjaraga aikoi kauna gi bag yonba somna khanda so muk laijare kauna gi bag yonba nakan asidana aikoi karam makhal gi pochai singno haibadugi matang da su umtang khangminas hauji makhata na aikoi na muk changsinjariba si aikoi gi tongan ba aikoi gi firol na chingba yonba mafam amada duga kauna gi bag na chinba su yole sigi mafam da aikoi gi pot leiba lakbai che makhakamu unajage iche gi ming laifam mungtang khong ai gi laifam Khangabok Patri dagi laisam Shanti Devi iche pochai na chingba laibirabro hujinga sigi sida laide goi gi select group pi oiba goi isana sajaba adagi sujaba pochai pothoga jonjaba iche gi suyon biri ne ba ada iche ne yon biri sina karam makhal gi potsak singno haibadu su tapi ai goi select group pi oiba kaino tawe mai pothok na yeba ko aduda ai goi gi na chanura select group ki oina ai goi na gamla pothok chare atai group singi su mana pamjaba haijaba puna mok pothok chare sin sida lai riba stall se iche gi oibira bra iche gi stall na karom da no oirisa ai gi stone dina te ai goi gi belep ki stone ada ngarang dagi na ngasi phau badai che pot se kaya muk yam na sipi khrabage che hoi gi oina sini hele ngarang di yam sitte du ngasi di phadana sille yam nungai jai che hena pot se poi bio haijari
ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯃ ꯆꯪꯁꯤꯟꯖꯔꯒ ꯀꯧꯅꯥꯒꯤ ꯕꯦꯒꯅꯆꯤꯡꯕ ꯑꯗꯨꯒ ꯀꯧꯅꯥꯒꯤ ꯄꯣꯠ ꯆꯩꯅꯆꯤꯡꯕ ꯌꯣꯜꯂꯤꯕ ꯃꯐꯝꯁꯦ ꯁꯤꯗ ꯑꯃꯨꯛ ꯆꯪꯁꯤꯟꯖꯔꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯌꯣꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯖꯒꯦ ꯑꯗꯨꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯣꯡꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯌꯣꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯃꯨꯛꯇꯪ ꯊꯝꯖꯒꯦ ꯏꯆꯦ ꯃꯤꯡ ꯂꯩꯐꯝ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ ꯑꯩꯒꯤ ꯂꯩꯐꯝ ꯈꯥꯡꯉꯕꯣꯛ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯔꯣꯃꯤꯇꯥ ꯀꯧꯏ ꯏꯆꯦꯅ ꯍꯧꯖꯤꯛ ꯌꯣꯟꯕꯤꯔꯤꯕ ꯀꯧꯅꯥꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯦ ꯃꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯣꯠ ꯆꯩꯁꯤꯡꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯏꯆꯦ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯄꯥꯏꯕ ꯕꯦꯒ ꯁꯤꯂꯤꯟꯗꯔ ꯕꯦꯒ ꯍꯦꯟ ꯕꯦꯒꯅꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯁꯤꯂꯤꯟꯗꯔ ꯑꯁꯥꯡꯕ ꯂꯦꯗꯤꯁ ꯕꯦꯒ ꯍꯦꯟ ꯕꯦꯒ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯃꯧꯁꯤꯡꯅꯁꯨ ꯁꯨꯝ ꯄꯥꯏꯕ ꯌꯥꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯁꯨ ꯄꯥꯏꯕ ꯌꯥꯕ ꯇꯦꯕꯜ ꯃꯦꯠ ꯑꯗꯒꯤ ꯗꯤꯄꯔꯁ ꯑꯗꯒꯤ ꯍꯦꯟ ꯕꯦꯒ ꯏꯝꯕꯣꯏꯗꯔꯤ ꯌꯥꯎꯕ ꯇꯤꯁꯨ ꯄꯦꯄꯔ ꯍꯥꯞꯅꯅꯕ ꯀꯣꯁꯃꯦꯇꯤꯛ ꯍꯥꯞꯅꯅꯕ ꯔꯥꯎꯟ ꯕꯦꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯣꯞ ꯕꯦꯒ ꯏꯆꯦ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯁꯤꯒꯤ ꯂꯦꯞꯇꯣꯞ ꯕꯦꯒꯁꯦ ꯁꯤꯅ ꯂꯨꯄꯥ ꯀꯌꯥꯃꯨꯛꯇ ꯌꯣꯟꯕꯤꯔꯤꯅꯣ ꯏꯆꯦ ꯑꯗꯨꯁꯨ ꯇꯥꯛꯄꯤꯌꯨ ꯂꯦꯞꯇꯣꯞ ꯕꯦꯒꯁꯦ ꯑꯗꯒꯤ ꯃꯦꯝ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯃꯔꯤ ꯁꯥꯡꯕ ꯁꯣꯜꯖꯔ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ 750ꯗ ꯌꯣꯜꯂꯤ 750ꯗ ꯌꯣꯜꯂꯛꯏꯁꯦ ꯑꯩꯈꯣꯏ ꯂꯦꯗꯔꯒꯤ ꯀꯣꯔꯁꯁꯦ ꯋꯥꯡꯕꯅ ꯑꯗꯨꯒ ꯏꯆꯦ ꯉꯔꯥꯡꯒ ꯉꯁꯤꯒꯁꯦ ꯃꯁꯤꯒꯤ ꯄꯣꯠ ꯁꯤꯠꯀꯤ ꯃꯇꯥꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯉꯔꯥꯡꯅ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯁꯤꯠꯂꯤ ꯑꯗꯨꯒ ꯉꯁꯤꯅ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯁꯤꯠꯂꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯊꯝꯕꯤꯌꯨ ꯏꯆꯦ ngarang mem mai se lupa 15 yonjei ko aduga ngasina ai 15 khara dai hele aduga pojon ba chuki matik nungai ai khoina mu leather khara chijena rakwa adagi li gi charu khara hapa pa hendan da hana di cham cham na li chi palam ba be hendan palam ba che li gi charu hapa kanda kauna chi tik ta na bhai taro kanda quality kitang maintain taro kanda pochu maman kitang leina yon ba nungai miam na chuki matik pambi me hena posit phabo bi aduga hena iche quality leiba pothok sing puthok oi bi haina khoi gi Imphal today gi mai kai dagi amuk hana haizari ho miam gi chojok tegi ngamba chu oije ge ai khoi gi chu market che miam na pamba oije chanu haiba wafam ji thamjari hauze ka mu makha tara ai khoi gi mafam asida leiriba tongan ba store sing da changaga kari karam makhal gi pothak sing yoliba no haiba du gi mathang da su mathang amuk tang paudam jage mideng dami da se hauze akhoi bangthok leiba mafam ase akhoi Khangabok da leiba akhoi new market hariba mafam adu dani bangthok leiba sina akhoi Manipur State Rural Livelihood Mission gi makha da leiba akhoi self help group sing gi damakta makhoi na puthok chaba potlam sing aduga makhoi gi Imphal da thajaba akhoi mahai marok mana masing sing bu akhoi ahongba mamal da idam dam sida puthok chaba pothok sing bu ahongba mamal da yonana bagi pandam da bangthokpa kaithel amani mafam asida akhoi gi angang dagi ahan dagi tongan ba makhal gi akhoi gi miyoi sing lakpa mayam ama thengna jai makhoi da leiriba pochai sing asi kayamuk yamna ahongba mamal da leiribano aduga kayamuk yamna kanaba phangbage habagi matang da thamjage akhoi hojik changjan jaraiba mafam asina akhoi firol na chingba akhoi yong da sajaba haitare aduguma makhalgi mafam amada muk changsinjaraga wari sajage aduga kayamuk yamna hongna yonbiribano kayamuk yamna hongna phanganbiribano habagi matang da su thamjage ming laifam amuk tang hana phongdok kai bi khok tagi la sham naubi isa se self help group yawi base kayamuk yamna kuirabage aduga self help group yawbagi kana base masigi matang da su khajik tang thambiramu self help group se akhoi haujarak padagi tum yaujare self help group yauna kana bai base hana gidi akhoi self help group se mathong maram khangdana taromani ne self help group se tawrakwa hawrakpa matam da dimina yawse haibadane pamna deba ado hujikti mamuta na khangakpadagi akhoi isa sina khong changjalakpase sidagidi self help group tagi akhoi nupi singi oiba kana base akhoi yam phangjare aduna makha tarakpada mayam daina paugin pijaning bise self help group se yaiba makha yauksan biu haina haijaningi akhoi gi self help group yaukpadagi akhoi gi self help group ki member tain thoi leiba akhoi gi lamjing mera bhelep sigi oina akhoi group tare leijeba si singsina akhoi gi product singje isa na phiron se sajare dana aduga wholesale haibadi ahong mama da thajare ba akhoi se ado akhoi ngarang dagi son de hangjera ko se ngarang na ba lising kundagi yam ta da ne yonjare ado ngasina mu khare hengale haijare ngasina kayamuk ki chang da yon bi khrabage asi di 25 ong yonjare asugi mate gana ba phange haba takpi bane ada hauze yoliba singse sina karamba makhal gi fi no sina karamba makhal gi fi no fi singse muktang macha khaina karamba makhal gi fi sing no duga yon bana mamal se lupa kayamuk ki chang da yoliba no haba du gi matang da su thambi akhoi si one ply suit ne bako sadada
ꯑꯁꯤꯁꯦ ꯀꯃꯜ ꯑꯣꯏꯅ ꯆꯠꯅꯕꯗ ꯆꯥꯇ꯭ꯔꯨꯛ ꯑꯣꯏꯅ ꯆꯠꯂꯦꯕ ꯃꯌꯥꯝꯒꯤ ꯔꯦꯠꯇꯗꯤ ꯑꯩꯈꯣꯏ ꯍꯣꯜꯁꯦꯜꯗ 500 ꯊꯥꯗꯣꯛꯆꯔꯦ ꯑꯗꯨꯒ ꯂꯦꯅꯤꯟꯁꯤꯅꯅꯦ ꯑꯃꯒ ꯆꯅꯤꯃꯨꯛ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯂꯩ ꯑꯩꯈꯣꯏꯒꯤꯗ ꯑꯃ ꯆꯥꯝꯃꯗ ꯊꯥꯗꯣꯛꯆꯔꯦ ꯁꯤꯁꯤꯅ 1 ꯄ꯭ꯂꯥꯏꯒꯤ ꯑꯍꯛꯄꯤ ꯁꯨꯠꯅꯦꯕꯀꯣ ꯑꯁꯤ ꯑꯩꯈꯣꯏ ꯍꯣꯜꯁꯦꯜꯗ 1,000 ꯑꯗꯨꯝ ꯂꯩꯖꯔꯦ ꯃꯌꯥꯝꯒꯤꯗꯗꯤ ꯈꯔ ꯍꯦꯟꯒꯠꯂꯤꯀꯣ ꯃꯣꯏꯒꯤꯅ ꯃꯣꯏꯅ ꯍꯦꯜꯂꯦꯕ ꯃꯣꯏꯗꯤ 1,200 ꯁꯨꯃꯥꯏꯅ ꯂꯩꯔꯛꯀꯅꯤꯕ ꯑꯩꯈꯣꯏꯅ ꯑꯃ ꯄꯤꯖꯩꯌꯦꯕ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯜ ꯑꯁꯤꯗ ꯆꯪꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯇꯥꯅ ꯌꯣꯜꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯐꯤꯔꯣꯟꯁꯤꯡ ꯌꯣꯜꯂꯤꯕꯅꯣ ꯑꯗꯨꯒ ꯑꯍꯣꯡꯕ ꯃꯃꯟꯗ ꯌꯣꯜꯂꯤꯕ ꯐꯤꯔꯣꯟꯁꯤꯡꯁꯤ ꯍꯦꯟꯅ ꯂꯩꯕ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯌꯥꯎꯕꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯄꯤꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯜ ꯑꯁꯤꯗ ꯐꯝꯕꯤꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯁꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯐꯪꯉꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯟꯖꯒꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯆꯥꯄꯣꯠ ꯁꯥꯕꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁ꯭ꯇꯣꯜꯁꯤꯡꯗ ꯆꯪꯉꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯆꯥꯄꯣꯠꯁꯤꯡ ꯌꯣꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯤꯌꯥꯝꯗ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯖꯒꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯖꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯆꯥꯄꯣꯠꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯍꯩ ꯑꯆꯥꯔꯅꯆꯤꯡꯕ ꯌꯣꯟꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯁꯤꯟꯖꯒꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯣꯠ ꯆꯩꯁꯤꯡꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯪꯖꯒꯦ ꯄꯥꯏꯗꯣꯏꯔꯥ ꯑꯩꯒꯤ ꯃꯤꯡ ꯅꯥꯀꯜ ꯆꯪꯐꯝ ꯀꯃꯂꯥ ꯑꯩ ꯋꯥꯡꯕꯜ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯂꯟꯖꯦꯕꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯜꯑꯦꯝꯅ ꯅꯤꯉꯣꯜ ꯈꯨꯗꯣꯜ ꯕꯦꯜꯑꯦꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯣꯟꯕꯤꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯎꯖꯕ ꯃꯇꯝꯗꯁꯨ ꯍꯩ ꯑꯆꯥꯔꯒꯨꯝꯕ ꯍꯋꯥꯏꯅꯆꯤꯡꯕ ꯑꯣꯏꯅ ꯎꯖꯩꯀꯣ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕꯤꯔꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯥꯅꯕ ꯄꯣꯠꯁꯛꯁꯤꯡꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯁꯤꯒꯤ ꯄꯣꯠ ꯃꯁꯛ ꯇꯥꯛꯑꯣ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯅ ꯍꯋꯥꯏꯖꯥꯔꯒ ꯎ ꯃꯣꯔꯣꯛꯀ ꯑꯗꯒꯤ ꯁꯤꯅ ꯎꯁꯣꯏ ꯑꯆꯥꯔꯅꯦ ꯁꯤꯁꯨ ꯎ ꯃꯣꯔꯣꯛ ꯌꯥꯎꯋꯦ ꯑꯗꯨꯒ ꯀꯩꯅꯣ ꯁꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯑꯆꯥꯔ ꯍꯩ ꯔꯥꯒꯤ ꯑꯆꯥꯔ ꯈꯔꯁꯨ ꯌꯥꯎꯔꯦ ꯍꯩꯃꯥꯡ ꯌꯥꯎꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯍꯩꯅꯧꯁꯨ ꯌꯥꯎꯔꯦ ꯍꯩꯅꯧꯖꯣꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯍꯩꯅꯤꯡꯁꯨ ꯌꯥꯎꯔꯦ ꯍꯩꯀ꯭ꯔꯨ ꯌꯥꯎꯔꯝꯃꯤ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯄꯤꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯦ ꯔꯨꯔꯦꯜ ꯔꯨꯠꯁ ꯃꯥꯔꯀꯦꯠ ꯁꯤꯒꯤꯗꯃꯛꯇ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯄꯨꯊꯣꯛꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯥꯏꯔꯤꯕ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡꯒꯤ ꯊꯕꯛꯁꯦ ꯑꯗꯨꯃꯛ ꯆꯠꯊꯕꯤꯕ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯊꯝꯕꯤꯌꯨ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯇꯧꯋꯦ ꯑꯩꯈꯣꯏ ꯍꯋꯥꯏꯖꯥꯔ ꯑꯆꯥꯔꯒ ꯎꯁꯣꯏ ꯑꯆꯥꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯍꯦꯟꯇꯥꯛꯇꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯣꯠꯊꯣꯛꯅꯦ ꯂꯣꯏꯈꯤꯕ ꯉꯔꯥꯡ ꯍꯦꯟꯇꯥꯛ 13 ꯄꯨꯔꯛꯄꯅꯤ ꯂꯣꯏꯈ꯭ꯔꯦ ꯁꯤꯖꯟ ꯑꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯅꯧꯅ ꯁꯨꯕ ꯅꯪꯍꯧꯗꯕ ꯑꯗꯨꯅ 13ꯇꯣ ꯉꯔꯥꯡ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯤꯡꯁꯤꯅ ꯑꯅꯧꯕ ꯑꯣꯏꯅ ꯁꯥꯖꯕꯅꯤ ꯑꯗꯨꯒ ꯉꯔꯥꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯄꯣꯠꯁꯤꯠꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯉꯔꯥꯡꯅ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯌꯣꯟꯕꯤꯈ꯭ꯔꯒꯦ ꯉꯁꯤꯅ ꯀꯌꯥꯃꯨꯛ ꯌꯣꯜꯂꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯁꯥꯋꯥꯏꯗꯤꯅꯦ ꯉꯔꯥꯡꯅ ꯍꯦꯟꯒꯗ꯭ꯔꯥꯅ ꯈꯜꯂꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯤ ꯃꯌꯥꯝ ꯇꯤꯡꯈꯠꯂꯛꯄꯗꯩꯗꯤ ꯉꯔꯥꯡꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯆꯞ ꯃꯥꯟꯅꯔꯤꯗꯣ ꯉꯁꯤꯅ ꯍꯦꯟꯗꯧꯗꯤ ꯃꯥꯜꯂꯦ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤꯅ ꯁꯤꯠꯄꯒꯤ ꯆꯥꯡꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯨꯊꯣꯛꯄꯤꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯃꯁꯤ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯄꯨꯜꯂꯒ ꯄꯨꯊꯣꯛꯄꯤꯔꯤꯅꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯩꯊꯦꯜ ꯑꯃ ꯁꯤꯜꯂꯛꯄꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯥꯟꯅꯗꯦ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯀꯩꯊꯦꯜ ꯑꯃ ꯑꯩꯈꯣꯏ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯇꯧꯕꯤꯕꯁꯦ ꯌꯥꯝꯅ ꯀꯥꯟꯅꯩꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯦ ꯑꯩꯈꯣꯏ ꯃꯤ 10ꯅ ꯁꯥꯖꯕꯅꯦ ꯑꯗꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯄꯣꯠꯁꯤ ꯁꯥꯔꯒ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠ ꯂꯩꯇꯗꯅ ꯋꯥꯔꯝꯕꯗꯣ ꯑꯗꯣ ꯁꯤꯃ ꯄꯨꯊꯣꯛꯄꯤꯔꯛꯏꯁꯦ MSRLꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯐꯩꯅ ꯍꯥꯏꯅꯤꯡꯉꯤ ꯍꯦꯟꯅꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯦꯟꯅꯁꯨ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯄꯨꯟꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯥꯏꯗꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯨꯗꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯏꯝꯐꯥꯜ ꯇꯨꯗꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ उनजरीबा मफम असी अखोगी खंगाबोकी न्यू मार्केट लेबा अखोगी मणिपुर स्टेट रूरल लिवलीहुड मिशन की मखादा पांगथोकपा रूरल रूट्स मार्केट हाइना मिंगथोनजबा कैथेल असिदनी हौजे ngasi निनी चनबा नुमित ngarang की अगस्त की तांग कुंदगी हौख्रगा ngasi की अगस्त की तांग कुनमाथोय फावबदा नुमित निनी जुपना पांगथोकदौबा अखोगी कैथेल असिदनी हौजे मु मखादा ना अखोगी फूड प्रोसेसिंग की ओइना लैबिरिबा हाय अचार ना चिंगबा पिकल्स ना चिंगबा सेमिबा मफम अमदा लैबा इचे अमगा सेलेब्रिटी मेंबर अमगा मु उनजगे इचे की मिंग लाइफा मुक्तांग फोंदोकपि आइगी मिंग निंथौजम रोमावती देवी आई खांगबोक पाथ्रीदगिने अखोइगी बेले ममिंगना सिंथालैमा बेले सागे सेल्फ हेल्प ग्रुपना इगुदौ मापन अदुगा इचे हौजे पुथोकपिरिबा पोटसकसिंग असे मसी कैथेल अमा सिलकपगी मतुंगिना ngasi ngarang si yolini ko sumaina कैथेल सिंद्रिङै मतमदा हाइजबा तारे सेल्फ ग्रुपकी मेंबर सिंग पुथोकपिरिबा ngasi अचापोना चिंगबा फिरोल चिंगबा पोटसक खुदिंगमकसे मसी योनबसिना कदाइदे योनबि कमाइ तौना योनबि सिगी मतंगदा सु थंबि एमे अखोइ हानदि अदुम अखोइगी लेखाइगी दगी दुकान सिंगदम योनजये अखोइगी सेल्फ ग्रुप के सुमाइना मार्केट अमा पुथोकजबसिदा अखोइ असदा दम योनबा लाक्सबा
makha tana aikoina khangjaning basi any thabak ama tawba matamda food processing haibasi maktabu aikoigi training na chingba amata yaudragadi makoida hapkadaba machal se kari hapkani aduga kram haina aikoi liraga thamgani haibana chingba masu changi ko masi puthongna ba khotna ba matamda ije training na chingba tawbibra training yaudabida dum tawbibra kamai tawisimat training tawraga training yaujai aduga ije training tawbibasi masi kadai da tawbi sigi matangda su khajang thambi JSS Thobal kan tawjai training tawjaraga training mafamna wangjingda aduga ije hariba puthokpiraiba food processing lore matungda puthokpiraiba potsa khuding makse aikoina miyoibana aikoina haijaba tare chaba matamda hygienic oiba oidaba aikoigi hakchangda sokpa soktaba haibana chingba mayam ama su leiko masigi damakta aikoigi fasai license haidana su leiko aduna food processing gi thabak se changsin bira abanina ngasagi fasai gi license na chingba paibira braije kamai to wishimad license se akoi pai makti pai jade tanthok chari pai na bot kan tawjar ije yam thuna paina basu khona biyo haina so haijari haibadi pasai gi license se pai deba taragadi ngasagi akhoi gi phangliba potsak khuding mak yoliba potsak khuding mak se akhoi kana gumba miyo yamana charuba matamda khajikdang hakjang da sokhiba taragadi license yaudana tawba chapodi haiba masu khana gi doini ado sigumba process su makha dana changsinaba tawbiyo ije aduga ije hoina hona biriba lamasida hena sumai bakwa ngam yam nungai jai ngasi akhoi changsin jariba mafam asi Khangabok new market da leiba Manipur State Rural Livelihood Mission gi makhada pangthokpa self help group sing dagi oiba makhoina puthokchaba potlam sing aduga iramda masida phangliba potsak sing asibu mamal hongna yonana ba aduga self help group members sing asina puthokchaba potsai sing asibu promote taunabagi damakta sinbi ba kaithelamani mafam asida mukhi makhada na mukchangsin jaraga aikogi iramdamda puthokchaba iramdamda sajaba phanek pirola chungba yonba mafam amada muk changsin jaraga karam makhal gi firon sing yolino habadugi matang du dasu ija wari haktang sajage अरे ठीक है मैं आपको चल मम्मी यार hause makhada na mo khagi solas da changsin jaraga wari muk sajage solas dai khoi asuki matik pochai leiba lae haibase khoi gi uriba sina sakhi ni haijaningi pochai se hongbagi damakta su mafam asida changsin laga ai khoi gi leiba lakbiri ni haiba Kain bukti ni ming na ibi makawe. isagi seleb ki mamuk stafi Sari chale grupi maming na lamyan bi kawe. Aduga hause puthok biri ba somna yon biri ba potsak khuding makse isagi iyongda aduga isagi seleb ki member khuding makna saba pochai oibira brasigi matang da su thambi sana sabu jaure aduga koi gi belep ki chale grupi member jina saba koi belep ki oina koina saruk ya balak se bane bako. aduga hairiba phiro singse karam makhal gi phanek phi singno kari phi singno haibadugi matang da su thambi One ply da phen ba aduga polyester da muka kukun thaiba na phen ba aduga muka pupi na phen ba aduga langjam gi suit one ply suit adu jing ado aikoina tajaba matam da sungarang dagi na ngasi bawa pangthok pirei ba kaithela se khoi wholesale rate da haijaba tare nahan makai phangi ba mamala sidagi khongna phanghan bani haibagi pandam da pangthok pi bani haina su ta jai han khai yon ba mamal ga ngasi mag yon ba mamal siga kadai bhawba da kaya muki chang da khena bagi haibase sigi matang da su thambi akoi gi polyester da muka na phen ba je bazar da di ko lupa lising amaga samri yon ba je sida de koina piri je lupa lising amaga chamna kai khaktane aduga lelin muka jina ne bazar da pasate yon ba je pa changwang khai da phange aduga one ply da phen ba je lupa janiga yang kai khaktang da tha je ngarang dagi da ngasi phawbada pot city karmaina tawbi ngarang na lupa kaya muki chang da yon bi duga ngasi na lupa kaya muki chang da yon bi habadugi matang da su thambi ngarang lupa lising tara mu yole ngasi jodum adugi chang dum yol tonge haina phanbi bra ngasi phawba yon basida tonge dana di po yon biya banate tonga ga yon ni tonga ga ne ba hena su yon bangam oi biyo duga matung da su hena sidagi hen ba pothok bangam ba oi biyo hai hausi makha ta nai khoina muk sangsin jaduna ngasi gi bangthok biri ba kaithela sida karam makhal gi pochai sing yoli bano haibedo asoki matik tongan ma makhal gi pochai sing yoli injang na pina chingba yon ba duga food processing gi haya chana chingba aduga kauna gi pothok sing yon ba mayam ma su yauri si khaktana tana makhoi gi pukri da aduga makhoi gi patta leiba nga na chingba yon ba mafam kaya ma su yauri masida muk changsin jaraga aikoina karam ga makhal gi nga sing yoli bano haibedo gi matang da su miyam da mutang aikoi paudam sage
ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯦꯟꯅꯆꯤꯡꯕ ꯑꯗꯨꯒ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥ ꯁꯧꯒ꯭ꯔꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯌꯣꯟꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯁꯤꯟꯖꯔꯤ ꯃꯁꯤꯗ ꯊꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯂꯦꯚꯦꯜ ꯐꯦꯗꯔꯦꯁꯟ ꯑꯁꯤꯅ ꯅꯨꯡꯁꯤꯅꯁꯤ ꯚꯤꯂꯦꯖ ꯂꯦꯚꯦꯜ ꯐꯦꯗꯔꯦꯁꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯈꯥꯡꯉꯕꯣꯛ ꯑꯋꯥꯡ ꯂꯩꯀꯥꯏ ꯄꯥꯔꯠ 1ꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯂꯦꯚꯦꯜ ꯐꯦꯗꯔꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯄꯨꯊꯣꯛꯆꯕ ꯄꯣꯠꯂꯝꯁꯤꯡꯅꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯇꯥꯛꯄꯤꯌꯨ ꯑꯩꯒꯤ ꯂꯩꯐꯝ ꯈꯥꯡꯉꯕꯣꯛ ꯑꯋꯥꯡ ꯂꯩꯀꯥꯏ ꯄꯥꯔꯠ 1 ꯃꯤꯡꯅ ꯃꯣꯔꯥꯡꯊꯦꯝ ꯃꯩꯅꯨ ꯗꯦꯕꯤ ꯑꯗꯨꯒ ꯕꯦꯂꯦꯛꯄꯤꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯖꯔꯤ ꯏꯆꯦ ꯄꯣꯠꯁꯤꯠꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯤꯒꯦ ꯉꯔꯥꯡꯗꯩꯅ ꯉꯁꯤ ꯐꯥꯎꯕ ꯌꯣꯟꯕꯁꯤꯗ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯌꯣꯜꯂꯦꯗ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯌꯣꯜꯂꯦ ꯉꯁꯤꯁꯨ ꯈꯔꯕꯨꯗꯤ ꯌꯣꯜꯂꯦ ꯉꯔꯥꯡꯅ ꯂꯨꯄꯥ ꯀꯌꯥꯒꯤ ꯆꯥꯡꯗ ꯌꯣꯟꯕꯤ ꯏꯆꯦ ꯉꯔꯥꯡ 10,000ꯃꯨꯛꯀꯤ ꯆꯥꯡꯗꯗꯤ ꯄꯨꯂꯞ ꯌꯣꯜꯂꯝꯃꯅꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯆꯥꯡꯗꯗꯤ ꯉꯁꯤꯒꯤꯗꯤ ꯌꯥꯝ ꯌꯣꯟꯗ꯭ꯔꯤꯌꯦ ꯈꯔ ꯍꯥꯏꯗꯤ ꯆꯝꯃ ꯑꯗꯨꯒ ꯏꯆꯦ ꯍꯧꯖꯤꯛ ꯏꯆꯦ ꯍꯣꯏꯒꯤꯗ ꯂꯩꯕꯤꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯦꯟꯁꯨ ꯌꯥꯎꯔꯦ ꯇꯣꯔꯕꯣꯠꯁꯨ ꯌꯥꯎꯔꯦꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯌꯥꯎꯔꯦꯀꯣ ꯍꯥꯏꯔꯤꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯈꯜꯁꯤꯡ ꯑꯁꯦ ꯏꯆꯦ ꯍꯣꯏꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯄꯨꯊꯣꯛꯆꯕ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯊꯥꯖꯕ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯏꯆꯦ ꯏꯪꯈꯣꯜꯗ ꯊꯥꯖꯕ ꯑꯩꯈꯣꯏ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯄꯨꯊꯣꯛꯄ ꯄꯣꯠꯊꯣꯛꯁꯤꯡ ꯏꯆꯦ ꯃꯥꯏꯔꯦꯟꯁꯤ ꯌꯦꯡꯕꯗꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯤꯅ ꯂꯨꯄꯥ ꯀꯌꯥꯗ ꯌꯣꯟꯕꯤꯔꯤꯅꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯆꯨ ꯑꯁꯪꯕ ꯑꯣꯏꯔꯤꯁꯦ ꯁꯤꯅ ꯀꯌꯥꯒꯤ ꯆꯥꯡꯗ ꯌꯣꯟꯕꯤꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯇꯥꯛꯄꯤꯌꯨ ꯆꯥꯝꯃ ꯃꯧꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯏ ꯑꯗꯣ ꯏꯆꯦ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕꯁꯦ ꯁꯤꯗꯤ ꯅꯍꯥꯟꯒꯩ ꯀꯃꯥꯏꯅ ꯌꯣꯟꯕꯤ ꯍꯥꯏꯕꯗꯤ ꯂꯂꯣꯟꯕꯤꯗ ꯊꯥꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯦ ꯍꯣꯏꯅ ꯊꯣꯛꯑꯒ ꯌꯣꯟꯕꯤꯕ꯭ꯔꯥ ꯉꯁꯤꯅ ꯀꯩꯊꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯑꯁꯤꯗ ꯄꯨꯊꯣꯛꯑꯒ ꯌꯣꯜꯂꯤꯅꯤꯀꯣ ꯅꯍꯥꯟꯒꯩꯅ ꯀꯔꯝꯍꯥꯏꯅ ꯌꯣꯟꯕꯤ ꯏꯆꯦ ꯑꯗꯨꯝ ꯂꯩꯀꯥꯏꯒꯤ ꯂꯂꯣꯟꯕꯤ ꯑꯗꯒꯤ ꯀꯄꯣ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯐꯝꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯊꯥꯏ ꯑꯗꯣ ꯏꯆꯦꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯄꯤꯕꯗ ꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯦ ꯂꯨꯄꯥ 100ꯗ ꯌꯣꯜꯂꯦ ꯍꯥꯏꯅ ꯍꯥꯏꯕꯤꯀꯣ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯑꯁꯤ ꯅꯠꯇꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯣꯟꯕꯗꯗꯤ ꯂꯨꯄꯥ ꯀꯌꯥꯗ ꯌꯣꯟꯕꯤ ꯏꯆꯦ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯆꯥꯝꯃꯒ ꯀꯨꯟꯊ꯭ꯔꯥꯗ ꯑꯗꯨꯝ ꯌꯣꯜꯂꯦꯗ ꯈꯔ ꯍꯦꯟꯅ ꯌꯣꯜꯂꯦ ꯑꯗꯨꯒ ꯁꯤ ꯈꯪꯅꯗꯕ ꯏꯆꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯗꯤ ꯌꯨꯝꯗ ꯊꯥꯕꯤ ꯀꯔꯤꯗꯤ ꯊꯥꯕꯤ ꯑꯗꯨꯁꯨ ꯊꯝꯕꯤꯌꯨ ꯏꯆꯦ ꯀꯔꯤ ꯌꯣꯟꯒꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕꯗ ꯑꯗꯨꯝ ꯌꯨꯝꯗ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤꯗ ꯑꯌꯥꯝꯕ ꯂꯣꯏ ꯊꯥꯅꯩꯌꯦ ꯑꯗꯨ ꯏꯆꯦ ꯍꯧꯖꯤꯛꯁꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂꯒ ꯏꯆꯦ ꯍꯣꯏꯅ ꯐꯝꯕꯤꯔꯤꯅꯤꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯣꯜꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯎꯖꯕ ꯃꯇꯝꯗ ꯀꯧꯅꯥꯒꯤ ꯕꯦꯒ ꯌꯣꯟꯕꯅꯆꯤꯡꯕ ꯑꯗꯒꯤ ꯐꯅꯦꯛ ꯐꯤꯔꯣꯜ ꯌꯣꯟꯕꯅꯆꯤꯡꯕ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡꯒꯤ ꯑꯆꯥꯔꯅꯆꯤꯡꯕ ꯌꯣꯟꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯩꯀꯣ ꯏꯆꯦꯒꯤ ꯃꯣꯠꯇ ꯍꯥꯏꯕ ꯇꯥꯔꯦ ꯉꯔꯥꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯄꯤꯔꯤꯕ ꯄꯣꯠ ꯂꯩꯕ ꯂꯥꯛꯏꯕ ꯃꯤꯌꯥꯝꯁꯤꯒꯤ ꯌꯦꯡꯉꯨꯔꯒꯗꯤ ꯐꯤꯔꯣꯜ ꯌꯣꯜꯂꯤꯕꯁꯤꯡꯁꯤꯒ ꯏꯆꯦ ꯍꯣꯏꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯕꯁꯤꯡꯁꯤꯒ ꯄꯣꯠꯁꯤꯠꯁꯦ ꯀꯔꯝꯕꯅ ꯍꯦꯜꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤ ꯏꯆꯦ ꯁꯤꯜꯂꯦ ꯏꯟꯁꯥꯡ ꯅꯥꯄꯤꯅ ꯍꯦꯜꯂꯦꯗ ꯁꯤꯠꯄꯗꯤ ꯃꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕꯁꯤ ꯏꯟꯁꯥꯡ ꯅꯥꯄꯤꯅ ꯍꯦꯟꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯕꯗ ꯏꯟꯖꯥꯡ ꯌꯥꯎꯗꯣꯏꯅꯦ ꯑꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤꯅ ꯍꯦꯜꯂꯦ ꯁꯤꯠꯄꯗꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯒ ꯑꯃꯨꯛ ꯎꯅꯖꯒꯦ ꯃꯤꯡ ꯂꯩꯐꯝ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ ꯁꯣꯐꯤꯌꯥ ꯑꯊꯣꯛꯐꯝꯗꯒꯤ ꯍꯧꯖꯤꯛ ꯀꯔꯤ ꯄꯣꯠ ꯆꯩꯁꯤꯡꯗꯤ ꯂꯩꯕꯤꯔꯕꯒꯦ ꯀꯧꯅꯥ ꯕꯦꯒ ꯑꯃꯗꯤ ꯂꯩꯔꯦ ꯂꯨꯄꯥ ꯀꯌꯥꯗ ꯂꯩꯕꯤꯕꯒꯦ ꯂꯨꯄꯥ 150ꯗ ꯑꯗꯣ ꯅꯍꯥꯟꯒꯩ ꯄꯤꯕ ꯃꯃꯜꯒ ꯉꯁꯤ ꯁꯣꯝꯅ ꯂꯩꯕꯤꯔꯤꯕ ꯃꯃꯜꯁꯤꯒ ꯍꯣꯡꯕꯁꯦ ꯀꯔꯝꯕꯅ ꯍꯦꯜꯂꯦ ꯍꯥꯏꯅ ꯂꯧꯕꯤ ꯉꯁꯤꯅ ꯑꯗꯨꯝ ꯍꯣꯡꯉꯦ ꯕꯖꯥꯔꯗ ꯍꯪꯅꯔꯨ ꯀꯥꯟꯗꯀꯣ 300-400ꯗꯤ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯉꯁꯤꯗꯤ ꯑꯗꯨꯝ ꯍꯣꯡꯉꯦ 300-400 ꯄꯤꯕ ꯄꯣꯠꯁꯦ ꯉꯁꯤ ꯎꯕ ꯐꯪꯕꯁꯦ ꯂꯨꯄꯥ 150-100 ꯆꯥꯡꯗ ꯐꯪꯉꯤꯅꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯤꯚꯂꯤꯍꯨꯗ ꯃꯤꯁꯟꯅ ꯁꯤꯟꯕꯤꯔꯤꯕ ꯀꯩꯊꯦꯜ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯀꯃꯤꯠꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯍꯟꯕ ꯍꯣꯜꯁꯦꯜ ꯔꯦꯠꯇ ꯐꯪꯍꯟꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯔ ꯃꯈꯩꯗꯤ ꯆꯨꯝꯃꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯩꯀꯣ ꯑꯗꯨꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯩꯊꯦꯜ ꯑꯃ ꯑꯩꯈꯣꯏꯒꯤ MSRLMꯅ ꯁꯤꯟꯕꯤꯔꯛꯄꯁꯦ ꯃꯁꯤ ꯀꯔꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯄꯣꯠ ꯁꯦꯝꯕꯤꯔꯛꯄ ꯊꯥꯗꯣꯛꯄꯤꯔꯛꯄꯁꯦ ꯃꯌꯥꯝꯒꯤꯁꯨ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯥꯐ്റ്റ്ꯁ ꯎꯠꯄ ꯁꯣ ꯎꯠꯄ ꯉꯝꯖꯕ ꯍꯥꯏꯗꯤ ꯇꯦꯂꯦꯟ ꯁꯣꯒꯨꯝꯕ ꯑꯃꯒꯨꯝ ꯃꯣꯏꯗ ꯎꯠꯆꯕ ꯉꯝꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗꯁꯨ ꯁꯨꯃꯥꯏꯅ ꯍꯣꯡꯅ ꯐꯪꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯀꯔꯝꯕ ꯄꯣꯠ ꯆꯩꯁꯤꯡ ꯂꯩꯕꯤꯈꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯈꯔ ꯑꯇꯩ ꯀꯩꯀꯥ ꯈꯔ ꯌꯦꯡꯈꯤꯒꯦꯅ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣꯝꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯍꯦꯟꯅꯁꯨ ꯁꯤꯗ ꯂꯩꯔꯤꯕ ꯍꯣꯡꯅ ꯐꯪꯉꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯍꯣꯡꯅ ꯑꯩꯈꯣꯏꯒꯤ MSRLMꯅ ꯄꯨꯊꯣꯛꯄꯤꯕ ꯉꯝꯃꯣꯏꯁꯅꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒꯨꯃꯥꯏꯅ ꯍꯣꯡꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯊꯪꯗꯁꯨ ꯁꯨꯃꯥꯏꯅ ꯑꯃꯨꯛꯀ ꯄꯨꯊꯣꯛꯄꯤꯔꯛꯑꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯖꯕ ꯃꯇꯝꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯣꯜꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯅ ꯌꯣꯜꯂꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯜꯁꯦꯜ ꯔꯦꯠꯇ ꯐꯪꯍꯜꯂꯤ ꯍꯥꯏꯕꯁꯤ ꯂꯩꯕ ꯂꯥꯛꯄꯤꯔꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯅ ꯁꯥꯈꯤ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯏꯌꯣꯡꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯒ ꯀꯧꯅꯥꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯩ ꯑꯆꯥꯔꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯎꯅꯖꯔꯨꯏ ꯑꯗꯨꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕꯅꯆꯤꯡꯕ ꯃꯐꯝ ꯑꯃꯁꯨ ꯆꯪꯖꯔꯨꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕꯗ ꯎꯅꯖꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏꯒꯤ ꯉꯥ ꯌꯣꯟꯕ ꯃꯐꯝ ꯑꯃꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯣꯝꯗ ꯄꯨꯊꯣꯛꯄꯤꯔꯤꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔꯅ ꯄꯨꯊꯣꯛꯄꯤꯔꯤꯕ ꯉꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯐꯥꯔꯝꯗꯒꯤ ꯐꯪꯕꯤꯕ ꯉꯥꯔ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯂꯧꯕꯤꯕ ꯉꯥꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯪꯖꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯉꯥ ꯂꯩꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯦ ꯉꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅꯁꯨ ꯎꯖꯩ ꯃꯁꯤ ꯄꯨꯈ꯭ꯔꯤꯗꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯗꯒꯤ ꯐꯪꯕ ꯉꯥꯔ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯨꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯈꯨꯟꯗꯣꯡꯕ ꯃꯁꯥꯂꯇꯥ ꯂꯩꯃ ꯈꯥꯡꯉꯕꯣꯛ ꯃꯁꯅꯥꯝ ꯂꯩꯀꯥꯏ ꯄꯥꯠꯇꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯖꯕ ꯃꯇꯝꯗ ꯉꯥꯁꯦ ꯃꯈꯜ ꯑꯅꯤ ꯈꯛꯇ ꯎꯖꯩꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯅꯖꯕ ꯃꯇꯝꯗꯁꯨ ꯅꯨꯃꯤꯗꯥꯡꯁꯤꯁꯨ ꯑꯣꯏꯁꯜꯂꯛꯂꯦ ꯊꯦꯡꯖꯔꯦ ꯍꯥꯏꯖꯔꯤꯕꯀꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯌꯣꯟꯕꯤꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯉꯥꯁꯤꯡ ꯌꯣꯟꯕꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯥ ꯃꯈꯜ ꯑꯅꯤꯁꯤ ꯈꯛꯇꯪ ꯄꯨꯖꯔꯛꯄꯅꯦ ꯑꯗꯨ ꯂꯣꯏꯁꯜꯂꯛꯑꯦ ꯉꯥ ꯌꯥꯝ ꯄꯨꯔꯛꯄꯅꯦꯕ ꯂꯣꯏꯁꯜꯂꯛꯑꯦ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯑꯗꯨꯒ ꯉꯔꯥꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯌꯣꯟꯕ ꯃꯇꯝꯗ ꯄꯣꯠꯁꯤꯠꯁꯦ ꯉꯔꯥꯡꯒ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯁꯤꯒ ꯉꯁꯤ ꯂꯣꯏꯁꯟꯕ ꯅꯨꯃꯤꯠꯁꯤꯒ ꯑꯅꯤꯁꯤꯒꯤ ꯄꯣꯠꯁꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯃꯗꯤ ꯉꯔꯥꯡꯅꯗꯤ ꯈꯤꯇꯪ ꯍꯦꯜꯂꯦ ꯍꯥꯏꯕꯗꯤ ꯁꯥꯒꯣꯏ ꯃꯦꯝꯒꯣꯏ ꯃꯌꯥꯝ ꯂꯥꯛꯄꯗꯣ ꯉꯔꯥꯡ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯑꯗꯨ ꯉꯔꯥꯡꯅ ꯈꯔꯗꯤ ꯍꯦꯜꯂꯦ ꯑꯗꯨꯒ ꯏꯁꯥꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯥ ꯌꯣꯟꯕꯤꯔꯤꯕ ꯉꯥ ꯄꯨꯊꯣꯛꯄꯤꯔꯛꯏꯕꯁꯦ ꯍꯧꯖꯤꯛ ꯀꯩꯊꯦꯜꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯤꯚꯂꯤꯍꯨꯗ ꯃꯤꯁꯟꯅ ꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯨꯔꯦꯜ ꯔꯨꯠꯁ ꯃꯥꯔꯀꯦꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯔꯤꯕ ꯀꯩꯊꯦꯜ ꯑꯁꯦ ꯃꯁꯤ ꯁꯤꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯥꯟꯅꯅ ꯁꯣꯝꯅ ꯄꯨꯊꯣꯛꯄꯤꯔꯤꯕ ꯉꯥꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯃꯇꯧ ꯀꯔꯝ ꯍꯥꯏꯅ ꯌꯣꯟꯕꯤ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤ ꯑꯁꯤ ꯍꯥꯟꯅꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯊꯥꯗꯣ ꯐꯩꯔꯦꯜꯂꯝꯇꯥ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯏꯁꯤꯡ ꯀꯪꯊꯔꯛꯄ ꯇꯥꯏꯃꯤꯡꯗ ꯌꯦꯡꯉꯒ ꯐꯥꯖꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯦꯂꯥꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯃꯔꯛꯇ ꯑꯃꯨꯛ ꯐꯥꯖꯕꯅꯦ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯔꯨꯔꯦꯜ ꯔꯨꯠꯁ ꯃꯥꯔꯀꯦꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯔꯤꯕ ꯀꯩꯊꯦꯜ ꯑꯁꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯂꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯜꯁꯦꯜ ꯔꯦꯠꯇ ꯍꯥꯟꯅꯅ ꯌꯣꯟꯕ ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯍꯣꯡꯕ ꯃꯃꯜꯗ ꯐꯪꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝ ꯑꯃꯁꯨ ꯊꯝꯃꯤ ꯍꯥꯏꯅ ꯇꯥꯖꯩꯀꯣ ꯁꯣꯝꯅ ꯌꯣꯟꯕꯤꯔꯤꯕ ꯉꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯅ ꯃꯃꯥꯡ ꯊꯛꯇ ꯌꯣꯟꯕ ꯉꯥꯒꯤ ꯃꯃꯜꯗꯨꯒ ꯉꯔꯥꯡꯒ ꯉꯁꯤꯒ ꯀꯩꯊꯦꯜ ꯑꯁꯤꯗ ꯌꯣꯟꯕ ꯉꯥꯒꯤ ꯃꯃꯜꯁꯤga ꯀꯗꯥꯏ ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯈꯦꯠꯅꯕꯒꯦ ꯑꯗꯨꯁꯨ ꯊꯝꯕꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯤ ꯌꯣꯟꯕꯁꯦ 3, 10, 20 ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯦꯕꯀോ ꯑꯗꯨ ꯉꯁꯤꯒꯤꯗꯤ 290ꯗ ꯑꯗꯨꯝ ꯊꯥꯖꯔꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯍꯥꯏꯔꯤꯕ ꯁꯤꯜꯂꯤꯕ ꯀꯩꯊꯦꯜ ꯑꯁꯤꯗ MSRMꯅ ꯊꯝꯕꯤꯔꯤꯕ ꯄꯥꯟꯗꯝ ꯍꯥꯏꯕꯗꯤ ꯍꯣꯡꯅ ꯐꯪꯍꯟꯕ ꯑꯗꯨꯒ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯕ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅ ꯈꯟꯖꯩ ꯁꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤ ꯑꯩꯁꯨ ꯁꯤꯃꯛ ꯆꯨꯝꯒꯗ꯭ꯔꯥ ꯈꯟꯖꯩ ꯑꯩꯅꯁꯨ ꯍꯦꯟꯅꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯨꯊꯣꯛꯄꯤꯔꯤꯕ ꯉꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯨꯗꯦꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯁꯥꯂꯇꯥꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤꯁꯦ ꯉꯁꯤꯃꯛ ꯂꯩꯕ ꯂꯥꯛꯄꯤꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒ ꯌꯣꯜꯂꯤꯕ ꯄꯣꯠꯀꯤ ꯃꯃꯜꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯤꯚꯂꯤꯍꯨꯗ ꯃꯤꯁꯟꯅ ꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯨꯔꯦꯜ ꯔꯨꯠꯁ ꯃꯥꯔꯀꯦꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯔꯤꯕ ꯀꯩꯊꯦꯜ ꯑꯁꯤꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯗꯨꯒ ꯍꯣꯜꯁꯦꯜ ꯔꯦꯠꯇ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯃꯔꯥꯡ ꯀꯥꯏꯅ ꯍꯣꯡꯅ ꯐꯪꯍꯟꯒꯅꯤ ꯍꯥꯏꯕ ꯄꯥꯟꯗꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯏ ꯄꯥꯛꯑꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯀꯩꯊꯦꯜ ꯑꯃ ꯑꯁꯤꯒꯨꯝꯕ ꯀꯩꯊꯦꯜ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯉꯔꯥꯡ ꯑꯣꯒꯁꯀꯤ ꯇꯥꯡ 10ꯗꯒꯤꯅ ꯉꯁꯤ ꯑꯣꯒꯁꯀꯤ ꯇꯥꯡ 12 ꯐꯥꯎꯕꯗ ꯄꯥꯡꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯤꯚꯂꯤꯍꯨꯗ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕ CLFꯅ ꯁꯤꯟꯕ ꯔꯨꯔꯦꯜ ꯔꯨꯠꯁ ꯃꯥꯔꯀꯦꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯀꯩꯊꯦꯜ ꯑꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯁ꯭ꯇꯣꯜꯁꯤꯡ ꯐꯝꯕꯤꯔꯤꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯃꯦꯝꯕꯔꯁꯤꯡꯒ ꯎꯅꯖꯕ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯄꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯁꯨ ꯎꯅꯖꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯣꯡꯕꯒꯦ ꯀꯗꯥꯏ ꯐꯥꯎꯕ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯍꯟꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯖꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯎꯅꯖꯒꯗꯧꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯀ꯭ꯂꯁꯇꯔ ꯂꯦꯚꯦꯜ ꯐꯦꯗꯔꯦꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯏꯅꯣꯕꯤ ꯀ꯭ꯂꯁꯇꯔ ꯂꯦꯚꯦꯜ ꯐꯦꯗꯔꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯝ ꯔꯦꯗꯤꯌꯥ ꯗꯦꯕꯤꯒ ꯑꯃꯨꯛꯇꯪ ꯎꯅꯖꯗꯨꯅ ꯉꯁꯤꯒꯤ ꯀꯩꯊꯦꯜ ꯑꯁꯤ ꯁꯤꯟꯕ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯑꯗꯨꯒ ꯀꯗꯥꯏ ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯃꯥꯏ ꯄꯥꯛꯑꯕꯒꯦ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯥ ꯄꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯖꯒꯦ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯉꯔꯥꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯄꯥꯡꯊꯣꯛꯂꯤꯕ ꯀꯩꯊꯦꯜ ꯑꯁꯦ ꯃꯁꯤ ꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯥꯝꯕ ꯆꯥꯡꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯊꯝꯃꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡꯗꯒꯤꯅ ꯉꯁꯤꯐꯥꯎ ꯄꯥꯡꯊꯣꯛꯆꯔꯤꯕ ꯔꯨꯔꯦꯜ ꯔꯨꯠꯁ ꯃꯥꯔꯀꯦꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯑꯋꯥꯕꯗꯤ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯨꯡꯉꯥꯏꯕꯅ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦꯀꯣ
ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ SSG ꯃꯦꯝꯕꯔꯁꯤꯡꯁꯤꯅ ꯃꯁꯥꯅ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯦ ꯄꯨꯊꯣꯛꯆꯔꯒ ꯃꯣꯏꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯌꯣꯟꯕ ꯉꯝꯖꯕ ꯁꯤꯒꯤ ꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯃꯣꯏꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯥꯏꯊꯣꯡꯁꯦ ꯎꯕ ꯀꯥꯟꯗ ꯑꯋꯥꯕ ꯂꯣꯏ ꯀꯥꯎꯔꯦ ꯂꯣꯏ ꯀꯥꯎꯔꯦ ꯈꯣꯟꯒ ꯂꯣꯏ ꯁꯤꯔꯦ ꯑꯗꯣ ꯂꯣꯏ ꯀꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒ ꯉꯔꯥꯡꯒ ꯄꯥꯡꯊꯣꯛꯂꯤꯕ ꯀꯩꯊꯦꯜ ꯑꯁꯤꯗ ꯄꯨꯟꯅ ꯁ꯭ꯇꯣꯜꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯝꯕꯒꯦ ꯁ꯭ꯇꯣꯜ ꯃꯁꯤꯡꯁꯦ ꯀꯌꯥꯅꯣ ꯑꯗꯨꯒ ꯌꯣꯜꯂꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯖꯕ ꯃꯇꯝꯗꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯖꯔꯦ ꯑꯗꯣ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯁ꯭ꯇꯣꯜꯁꯤꯡꯅꯣ ꯁ꯭ꯇꯣꯜ ꯃꯁꯤꯡ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯝꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯃꯨꯛꯇꯪ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤ ꯑꯩꯈꯣꯏꯒꯤ ꯐꯝꯃꯤꯁꯦ ꯁ꯭ꯇꯣꯜ ꯃꯁꯤꯡ 90ꯅꯦꯕ 90ꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯑꯃ ꯁꯤꯌꯔ ꯈꯥꯛꯆꯩꯌꯦꯕꯀꯣ ꯑꯗꯣ 90ꯁꯤꯗ ꯑꯩꯈꯣꯏꯅ ꯐꯝꯃꯤꯁꯦ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠ ꯑꯩꯈꯣꯏ ꯃꯣꯏꯁꯤꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯍꯦꯟꯂꯨꯝ ꯑꯗꯩ ꯚꯤꯖꯤꯇꯦꯕꯜ ꯑꯗꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯍꯥꯏꯗꯤ ꯉꯥ ꯆꯥꯛ ꯌꯣꯟꯕꯀꯣ ꯑꯗꯩ ꯗ꯭ꯔꯥꯏ ꯑꯣꯏꯜꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯍꯥꯏꯗꯤ ꯑꯆꯥꯔꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯄꯦꯀꯦꯖꯤꯡ ꯇꯧꯕ ꯁꯤꯒꯨꯝꯕ ꯑꯗꯩ ꯃꯔꯨꯑꯣꯏꯅ ꯐꯔꯅꯤꯆꯔ ꯍꯥꯏꯗꯤ ꯁ꯭ꯃꯣꯜ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯗꯦꯃꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝꯕ ꯐꯔꯅꯤꯆꯔ ꯊꯥꯡ ꯑꯗꯩ ꯑꯌꯥꯝꯕ ꯁꯨꯃꯥꯏꯅ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯍꯣꯇꯦꯜ ꯂꯣꯏ ꯁꯨꯔꯦ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯪꯖꯔꯨꯕ ꯃꯇꯝꯗ ꯐꯨꯗ ꯁ꯭ꯇꯣꯜ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡꯒꯤ ꯃꯤꯛꯁ ꯄꯤꯀꯜꯅꯆꯤꯡꯕ ꯁꯥꯕ ꯍꯩ ꯑꯆꯥꯔꯅꯆꯤꯡꯕ ꯁꯥꯕ ꯃꯐꯝ ꯑꯃꯗ ꯆꯪꯖꯔꯨꯏꯀꯣ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯖꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯆꯥꯅꯅꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯐꯁꯥꯏ ꯂꯥꯏꯁꯦꯟꯁ ꯄꯥꯏꯗ꯭ꯔꯤꯕ ꯄꯣꯠꯁꯛ ꯄꯨꯊꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯍꯧꯋꯦ ꯍꯥꯏꯖꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯝꯍꯥꯏꯅ ꯃꯣꯏꯁꯦ ꯁ꯭ꯇꯣꯜ ꯑꯣꯏꯅ ꯈꯟꯒꯠꯈꯤꯕꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯤꯕꯅꯣ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯑꯌꯥꯝꯕꯅꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯐꯁꯥꯏꯒꯤ ꯀꯩꯅꯣ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯄꯥꯏꯗ꯭ꯔꯒꯗꯤ ꯐꯝꯕꯗꯤ ꯌꯥꯗꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯃꯣꯏꯁꯦ ꯄ꯭ꯔꯣꯁꯦꯁꯇꯤ ꯇꯥꯟꯅꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯟꯚꯔꯖꯦꯟꯁ ꯃꯦꯂꯥꯗ ꯃꯣꯏ ꯇꯥꯟꯅꯔꯒ ꯐꯪꯒꯗꯕ ꯐꯪꯗ꯭ꯔꯤꯕꯗꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯃꯥꯏꯅ ꯆꯠꯊꯩ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ꯭ꯔꯥ ꯑꯗꯩ ꯃꯣꯏꯅ ꯇꯧꯔꯛꯏꯕ ꯄꯣꯠꯁꯦ ꯁꯤꯗꯩꯗ ꯃꯥꯔꯀꯦꯠꯇ ꯄꯨꯊꯣꯛꯄ ꯌꯥꯕ꯭ꯔꯥꯅ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯁꯤꯅ ꯍꯥꯟꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯪꯗ꯭ꯔꯤꯉꯩꯗ ꯔꯦꯗꯤꯗꯗꯤ ꯂꯩꯔꯦꯕ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯌꯥꯔꯦ ꯍꯥꯏꯕꯗꯣ ꯑꯌꯥꯕꯗꯣ ꯄꯤꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯌꯣꯜꯍꯟꯕꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯩꯊꯦꯜ ꯑꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯇꯥꯖꯩꯀꯣ ꯃꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄꯁꯦ ꯃꯁꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯈꯨꯗꯣꯡꯆꯥꯗꯕ ꯀꯔꯤꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯌꯥꯝꯅ ꯌꯣꯜꯂꯤꯕ ꯔꯦꯠꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯇꯩ ꯃꯥꯔꯀꯦꯠꯇ ꯐꯪꯉꯤꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯅ ꯌꯣꯟꯖꯔꯤꯅꯦꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯉꯝꯖꯕ ꯃꯥꯅ ꯄꯨꯊꯣꯛꯆꯔꯛꯄ ꯂꯦꯚꯦꯜꯗ ꯌꯣꯟꯖꯕꯅꯤ나 ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯉꯔꯥꯡꯗꯩꯅ ꯉꯁꯤ ꯐꯥꯎꯕꯗꯗꯤ ꯌꯥꯝ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯑꯦꯅ ꯂꯧꯖꯩꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯥꯏꯁꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯁꯤꯅ ꯆꯥꯡ ꯍꯦꯟ ꯇꯥꯔꯒꯗꯤ ꯋꯤꯛꯂꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯊꯥꯒꯤ ꯅꯠꯇꯕꯤꯗ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯐꯝꯃꯛꯄꯒꯤ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤ ꯌꯥꯝ ꯋꯥꯡꯅ ꯂꯩꯌꯦꯕ ꯑꯗꯣ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯎꯖꯕꯗꯗꯤ ꯌꯥꯝ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅ ꯑꯩ ꯂꯧꯖꯒꯦ ꯃꯌꯥꯝꯁꯤꯗꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯅꯁꯨ ꯎꯖꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯎꯖꯔꯤꯕꯁꯤꯡꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯒꯤ MSRLMꯅ ꯁꯤꯟꯕꯤꯔꯤꯕ ꯀꯩꯊꯦꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯏ ꯄꯥꯛꯑꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯟꯖꯩ ꯑꯗꯣ ꯃꯊꯪꯗꯁꯨ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯜ ꯐꯝꯃꯤꯕ ꯍꯧꯖꯤꯛ ꯐꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛ ꯐꯝꯃꯤꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯁꯦ ꯃꯊꯪ ꯁꯤꯟꯒꯗꯧꯔꯤꯕꯁꯤꯁꯨ ꯃꯈꯣꯏ ꯑꯁꯦ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯐꯝꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯗꯅ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯅꯧꯕ ꯑꯇꯣꯞꯄ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡ ꯂꯧꯈꯠꯄꯤꯗꯣꯏꯔꯥ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯅꯨꯒꯤ ꯍꯥꯏꯔꯤꯕ ꯀ꯭ꯂꯁꯇꯔꯁꯤꯗ ꯚꯦꯂꯦꯞ ꯀꯨꯟꯅ ꯁꯥꯖꯕꯅꯦꯕꯀꯣ ꯍꯥꯏꯔꯤꯕ ꯚꯦꯂꯦꯞ ꯀꯨꯟꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ SSGꯗ ꯑꯣꯏꯅ ꯁꯤꯟꯅꯗꯦꯕ ꯄꯣꯠꯁꯦ SSG ꯚꯦꯂꯦꯞꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯒ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ SSGꯁꯤꯡꯁꯤꯅ ꯃꯈꯟ ꯄꯨꯊꯣꯔꯛꯄꯁꯤꯡꯁꯦ ꯃꯈꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯚꯦꯂꯦꯞꯀꯤ ꯃꯃꯤꯡꯗ ꯐꯝꯅꯤꯡꯕ ꯃꯤꯗꯨꯅ ꯐꯝꯖꯕ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯌꯥꯅꯕꯩ ꯃꯈꯥ ꯄꯣꯜꯂꯒ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯒ꯭ꯔꯨꯞ 10 ꯅꯠꯇ꯭ꯔꯒꯅ 35 ꯍꯥꯏꯔꯣ ꯃꯣꯏꯗꯤ ꯔꯣꯇꯦꯁꯟ ꯆꯠꯅꯁꯤꯕꯨ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏ ꯑꯗꯨꯝ ꯐꯝꯃꯣ ꯍꯥꯏꯔꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯔꯤꯛꯁꯁꯤ ꯃꯈꯣꯏꯅ ꯚꯦꯂꯦꯞꯇ ꯄꯤꯊꯣꯛꯆꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒ ꯌꯥꯅꯕꯩ ꯃꯈꯥ ꯄꯣꯟꯅ ꯃꯣꯏꯅ ꯑꯗꯨꯝ ꯐꯝꯖꯕ ꯍꯥꯏꯇꯥꯔꯦ SSGꯅꯕꯨ ꯐꯝꯒꯦ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯍꯧꯖꯤꯛ ꯐꯝꯃꯤꯕ ꯄꯥꯔꯇꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯜ ꯐꯝꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯃꯣꯏꯅ ꯑꯗꯨꯝ ꯂꯦꯡꯗꯅ ꯐꯝꯃꯦ ꯍꯥꯏꯕꯗꯨꯃꯅ ꯃꯣꯏꯅ ꯌꯥꯅꯕꯩ ꯃꯈꯥ ꯄꯣꯟꯅ ꯑꯗꯨꯝ ꯑꯦꯔꯦꯟꯖ ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯔꯨꯔꯦꯜ ꯔꯨꯠꯁ ꯃꯥꯔꯀꯦꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯀꯩꯊꯦꯜ ꯑꯁꯤꯕꯨ ꯁꯤꯟꯕꯗ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯌꯥꯏꯅꯨꯕꯤ ꯀ꯭ꯂꯁꯇꯔ ꯂꯦꯚꯦꯜ ꯐꯦꯗꯔꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯕꯤꯔꯤꯕꯤ ꯊꯥꯡꯖꯝ ꯔꯦꯗꯤꯌꯥ ꯗꯦꯕꯤꯒ ꯎꯅꯖꯗꯨꯅ ꯍꯥꯏꯔꯤꯕ ꯀꯩꯊꯦꯜ ꯑꯁꯤꯕꯨ ꯁꯤꯟꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯊꯦꯡꯅꯕꯤꯈꯤꯕ ꯑꯗꯨꯒ ꯀꯌꯥꯃꯨꯛ ꯆꯥꯡꯗ ꯀꯗꯥꯏ ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯃꯥꯏ ꯄꯥꯛꯂꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯕ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯊꯥꯡꯖꯝ ꯔꯦꯗꯤꯌꯥ ꯗꯦꯕꯤꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯨꯗꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯇꯨꯡꯗꯁꯨ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯕ ꯀꯩꯊꯦꯜꯅꯆꯤꯡꯕ ꯁꯤꯟꯕꯤꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯐꯪꯖꯕ ꯄꯣꯠꯊꯣꯛꯁꯤꯡ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯁꯥꯖꯕ ꯏꯌꯣꯡꯒꯤ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯍꯦꯟꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯉꯝꯕ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯨꯗꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯋꯤꯁ ꯄꯤꯖꯔꯤ ꯊꯥꯒꯠꯆꯔꯤ